ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯗ꯭ꯋꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯖꯤ ꯑꯃꯁꯨꯡ ꯀ꯭ꯋꯥꯛ꯫ ꯂꯧꯕꯤꯔꯁꯤ ꯁꯖꯤ ꯑꯃꯁꯨꯡ ꯀ꯭ꯋꯥꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯁꯖꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯖꯤ ꯂꯥꯕ ꯑꯗꯣ ꯉꯟꯇꯥꯅ ꯁꯤꯈꯤꯗꯨꯅ ꯁꯖꯤ ꯑꯃꯣꯝ ꯑꯗꯣ ꯃꯇꯣꯝꯇ ꯉꯥꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯖꯤ ꯑꯃꯣꯝ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯀ꯭ꯋꯥꯛ ꯑꯃꯣꯝ ꯑꯃ ꯂꯥꯛꯇꯨꯅ ꯁꯖꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯍꯪꯂꯛꯏ, "ꯀꯔꯤ ꯇꯧꯔꯦ? ꯑꯩꯅ ꯎꯕꯗ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ?" ꯁꯖꯤꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯒꯅꯤ? ꯑꯩꯒꯤ ꯏꯔꯥꯏꯕꯛ, ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯔꯣꯏꯗ꯭ꯔ ꯅꯤꯡꯏ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯗꯣ ꯉꯟꯇꯥꯅ ꯂꯩꯈꯤꯗ꯭ꯔꯦ." ꯀ꯭ꯋꯥꯛꯅꯁꯨ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯁꯨ ꯉꯟꯇꯥꯅ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯦ." ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯋꯥꯕ ꯃꯥꯟꯅꯔꯦ, ꯏꯇꯥ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯁꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯎꯃꯪ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯂꯕꯗ ꯅꯣꯡꯃꯗꯤ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝ ꯀꯌꯥꯗ ꯎꯍꯩ ꯑꯅꯧ ꯑꯄꯦꯟ ꯊꯤꯗꯨꯅ ꯆꯥꯔꯨꯒꯦ꯫ ꯏꯇꯥ ꯅꯪꯁꯨ ꯑꯅꯧ ꯑꯄꯦꯟ ꯊꯤꯗꯨꯅ ꯆꯥꯔꯣ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯅꯇꯥ ꯑꯩ ꯍꯦꯛ ꯀꯧꯔꯛꯎ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ." ꯍꯥꯏꯔꯝꯂꯒ ꯀ꯭ꯋꯥꯛꯇꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯃꯛꯇꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯁꯖꯤ ꯑꯃꯣꯝꯁꯤ ꯎꯕꯗ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯖꯤ ꯑꯗꯨꯗ ꯏꯇꯥ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯀꯔꯝꯕ ꯎꯄꯥꯏ ꯇꯧꯔꯒ ꯁꯖꯤ ꯑꯁꯤꯕꯨ ꯆꯥꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯖꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯏꯇꯥꯈꯣꯏꯅ ꯄꯥꯝꯕꯗꯤ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯆꯥꯅꯕꯗꯤ ꯍꯩꯀ꯭ꯔꯨꯅꯤ꯫ ꯑꯩ ꯍꯩꯀ꯭ꯔꯨ ꯍꯧꯐꯝ ꯊꯤꯔꯨꯒꯦ." ꯍꯥꯏꯔꯝꯂꯒ ꯂꯝꯍꯨꯏ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯥ ꯑꯃꯅ ꯁꯥ ꯐꯥꯅꯕ ꯂꯥꯡ ꯊꯥꯛꯂꯝꯕ ꯑꯗꯨ ꯎꯔꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯈꯜꯂꯛꯏ, "ꯂꯥꯡ ꯑꯁꯤꯗ ꯁꯖꯤ ꯑꯁꯤ ꯃꯈꯣꯡꯅ ꯍꯦꯛ ꯊꯦꯡꯕꯗ ꯆꯦꯟꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯅ ꯆꯦꯟꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯦꯠ ꯁꯦꯠꯇꯨꯅ ꯍꯦꯛ ꯆꯥꯕ, ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ! ꯑꯗꯨꯗꯤ ꯏꯇꯥ ꯁꯖꯤ ꯂꯧꯔꯨꯗꯕ ꯌꯥꯗ꯭ꯔꯦ." ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯁꯖꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯖꯤꯗ ꯌꯦꯡꯂꯒ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯁꯖꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯈꯔ ꯆꯠꯂꯒ ꯏꯁꯤꯡ ꯈꯣꯡ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯄꯥꯟꯗ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯏ, ꯑꯗꯨꯒ ꯄꯥꯟꯁꯨ ꯌꯥꯝꯅ ꯄꯥꯜꯍꯧꯏ, ꯆꯥꯔꯨꯁꯤꯗꯣ." ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯆꯠꯂꯒ ꯁꯖꯤ ꯑꯗꯣ ꯂꯥꯡꯗ ꯊꯨꯔꯦ꯫ ꯂꯥꯡ ꯑꯗꯣ ꯍꯥꯏꯒꯠꯂꯥꯡ ꯑꯣꯏꯔꯝꯗꯨꯅ ꯂꯝꯍꯨꯏꯅ ꯐꯪꯗꯕ ꯃꯐꯝꯗ ꯁꯖꯤ ꯑꯗꯣ ꯃꯈꯣꯡ ꯅꯥꯝꯃ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯝꯍꯨꯏ ꯑꯗꯨ ꯌꯥꯝꯅ ꯆꯥꯅꯤꯡꯂꯕꯗꯤ ꯂꯦꯛꯇꯨꯅ ꯇꯣꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯨꯏꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯛꯏ, "ꯍꯣꯔꯦꯟ ꯂꯥꯡ ꯃꯄꯨꯅ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛꯇ ꯊꯝꯂꯤꯉꯩꯗ ꯑꯩꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯍꯦꯛꯇ ꯆꯥꯔꯒꯦ." ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯣ ꯃꯅꯥꯛ ꯅꯛꯄ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯥꯡ ꯃꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯗ ꯊꯨꯔꯤꯕꯤ, ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯗꯗꯨꯅ ꯂꯩꯔꯤꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯃꯇꯥ ꯀ꯭ꯋꯥꯛꯄꯨ ꯀꯞꯂꯒ ꯀꯧꯔꯛꯏ, "ꯏꯇꯥ ꯀ꯭ꯋꯥꯛ, ꯅꯇꯥ ꯂꯥꯏꯕꯛ ꯊꯤꯕꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯦꯗꯣ꯫ ꯏꯇꯥ, ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯣꯅꯦ." ꯁꯖꯤꯅ ꯀꯞꯂꯒ ꯀꯧꯕꯗꯣ
ꯃꯇꯥ ꯀ꯭ꯋꯥꯛꯅ ꯇꯥꯔꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯔꯛꯂꯦ꯫ ꯃꯇꯥ ꯀ꯭ꯋꯥꯛꯅ ꯂꯥꯡꯗ ꯊꯨꯕꯗꯨ ꯎꯕꯗ, "ꯏꯇꯥ, ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯔꯅꯨ, ꯏꯇꯥ ꯑꯩ ꯂꯩꯔꯤ, ꯑꯩꯅ ꯍꯥꯏꯕꯇ ꯌꯥꯕꯤꯌꯨ꯫ ꯍꯣꯔꯦꯟ ꯂꯥꯡ ꯃꯄꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯇꯥ ꯁꯤꯖꯤꯟꯅꯔꯣ, ꯑꯩꯅ ꯑꯩꯒꯤ ꯏꯆꯤꯟ ꯑꯇꯨꯝꯕ ꯑꯁꯤꯅ ꯏꯇꯥꯒꯤ ꯐꯩꯔꯨꯗ ꯍꯟꯒꯦꯀꯣ꯫ ꯑꯗꯨꯒꯤ ꯑꯅꯥꯕ ꯑꯗꯨꯇꯗꯤ ꯏꯇꯥꯅ ꯈꯪꯕꯤꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯂꯥꯡ ꯃꯄꯨ ꯑꯗꯨꯅ ꯍꯦꯛ ꯎꯕꯗ, ꯑꯦ, ꯑꯁꯤꯗꯤ ꯁꯤꯕ ꯀꯨꯏꯔꯦꯗꯅ, ꯀ꯭ꯋꯥꯛꯅ ꯍꯜꯂꯤꯕ ꯑꯁꯤꯅꯗꯤ ꯍꯥꯏꯗꯨꯅ ꯂꯥꯡꯗꯒꯤ ꯂꯧꯊꯔꯒ ꯊꯧꯁꯥꯗꯅ ꯂꯩꯕꯥꯛꯇ ꯂꯪꯊꯣꯛꯀꯅꯤ꯫ ꯃꯇꯝ ꯃꯗꯨꯗ ꯑꯩꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯍꯥꯏꯅ ꯈꯣꯡꯂꯛꯀꯦ꯫ ꯃꯗꯨꯗ ꯅꯪꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯆꯦꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯥꯡꯒꯤ ꯃꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯡ ꯃꯄꯨ ꯑꯗꯨ ꯂꯥꯛꯂꯦ꯫ ꯂꯥꯡ ꯃꯄꯨ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯥꯡ ꯆꯥꯅ ꯀ꯭ꯋꯥꯛꯅ ꯁꯖꯤꯒꯤ ꯐꯩꯔꯨꯗ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯗꯨꯅ ꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯡ ꯃꯄꯨ ꯑꯗꯨꯅ ꯃꯗꯨ ꯎꯕꯗ ꯈꯟꯈꯤ, ꯁꯖꯤ ꯑꯁꯤꯗꯤ ꯀꯨꯏꯅ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯗꯨꯅ ꯄꯠꯂꯕꯣꯏꯔꯦ꯫ ꯀ꯭ꯋꯥꯛꯅ ꯍꯜꯂꯤꯕꯁꯤꯅꯗꯤ ꯄꯨꯝꯂꯕꯅꯤꯅ ꯆꯥꯕꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯊꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯖꯤ ꯑꯗꯨꯁꯨ ꯁꯤꯇ ꯁꯤꯕ ꯁꯥꯖꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯁꯖꯤ ꯑꯗꯣ ꯂꯩꯕꯥꯛꯇ ꯊꯝꯂꯒ ꯃꯄꯨꯅ ꯂꯥꯡ ꯑꯗꯣ ꯑꯃꯨꯛ ꯊꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯎꯊꯛꯇꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯟꯖꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯀꯟꯅ ꯈꯣꯡꯂꯛꯄꯗ ꯁꯖꯤ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯅꯥꯄꯤ ꯃꯔꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯡ ꯃꯄꯨ ꯑꯗꯨꯅ ꯁꯖꯤꯅ ꯆꯦꯟꯁꯤꯟꯈ꯭ꯔꯕꯗ ꯈꯨꯗꯛꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯁꯖꯤ ꯑꯗꯨꯗꯤ ꯃꯣꯡꯁꯣꯡ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯦ꯫ ꯂꯥꯡ ꯃꯄꯨ ꯑꯗꯨꯅ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯂꯥꯡ ꯃꯄꯨꯅ ꯏꯁ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯁꯥꯎꯅ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯗꯣ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯁꯖꯤ ꯆꯦꯟꯈꯤꯕꯒꯤ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤꯅ ꯑꯆꯧꯕ ꯁꯥ ꯑꯃ ꯍꯦꯛꯇ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯂꯝꯍꯨꯏ ꯇꯝꯅ ꯂꯪꯕꯗ ꯂꯝꯍꯨꯏꯒꯤ ꯃꯀꯣꯛꯇ ꯄꯥꯟꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯁꯤꯔꯦ꯫ ꯂꯥꯡ ꯃꯄꯨ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯅ ꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯝꯍꯨꯏ ꯑꯁꯤꯕ ꯑꯗꯣ ꯃꯌꯨꯝ ꯇꯥꯅ ꯄꯨꯈꯤ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯁꯖꯤ ꯑꯃꯣꯝ ꯑꯗꯣ ꯌꯦꯛꯅꯕ ꯂꯩꯇꯅ ꯀ꯭ꯋꯥꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫